ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯂꯥꯏꯚ ꯆꯥꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯂꯥꯏꯚ ꯆꯥꯠ ꯊꯧꯔꯝ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝꯅ ꯆꯥꯠꯀꯤ ꯈꯨꯠꯊꯥꯡꯗ ꯏꯁꯩ ꯈꯟꯕꯤꯗꯨꯅ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯉꯁꯥꯏꯗꯒꯤ ꯊꯧꯔꯝꯁꯦ ꯍꯧꯗꯣꯔꯦ ꯈꯟꯅ ꯉꯥꯏꯕꯤꯔꯝꯕ ꯃꯌꯥꯝ इसाईगी अहान अकोनगी लमजेनसिदा वाना ngaijariबसिंग माई पाकपा ओइबियु। चंद्रबलाना सकपा नुंगसीबदा याम फजबा इसाईनी सारगिल बातना खनबिरेइसे फास तारे हाइनासु हाइबिरे। नुंगसीबदा नुंगोंदबा कना लै फजबदा पामलोइदबा कनानो काइनख्रगा वारोइदबा कना लै अइदि कपकिसु हाइरारोय नंगा काइनरबा मतुंगदा। नुंगसीबदा नुंगोंदबा कना लै फजबदा पामलोइदबा कना लै। इसे मयेक सोइना सेमजरे ngasiदी मरो अंबिका ngasiदी सेकेंड ताख्रबा माले हाइनबदो चुमले तौबा इसाई रासका पुष्परानीगना सकपा इसाई खनबिरई मरो अंबिकाना तराम नोक्चरी। इबुंग भीमसेन सरुंगबम सदानंदगी ngौरबी माइथोंगी तंगांगला खजाय इसाईसे खक खक पल्ले इसाईसे याम फजबा इसाई ngakतनी खनबिरईसे। इनाउ थोसोम ngawi sonariba isai खनबिरई बुबोकना हाई स्टर्न डाकी विद्यापति थौनाउ समना खनबिबा गीता देवी निंगसिंग बता ngai हौरे इसाईसे कनाना सकपोइदिनो गीताना खनबिरईबा इसाईसे अमतंग हाइबिरादि याम नुंगाइनी। टाइपिंग मिस्टेक ओइब्रा कैनोमा सु तौवे। स्वीटी देवी के बिस्नाना थमोइदा टिकी टिकी हाइसिनी सहीदी से मारिया मिसना सहीदो ताजगे हाइबिरे। सरगिलबत प्रोग्राम अमसुम तारंबदै नोटिफिकेशन सत सत लाक्सिलक्पै वानी ngasiदी दाव याबा नुमित हाइदुनी सरगिलबत की nghankhai यादे हाबदी नतबा ngasiना हेना खरा हेना याबदो से शांता सर शांता की से राजा फिल्मदगी लोन चिलोक नरंबा लेशा पाखंग अनिसे इकाई फिजंग मरुमदा लोटलेदो हा हायो 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 हा हायो इकाई से येंगुने। नुंगाइदोरी ngasiदी इसाईसे फजबा ngakतनी सुनीता नेप्रमना सकपनी हाइबिरे गीतागी इसाईसे। लंगोलजम ननाव एन विद्यालक्ष्मी पुंसीदा नंगा थेंगनरमद्रबा नुंगसी मसक खंगलमलोय हाइदोनी मागा नत्रसु अमगा थेंगनरजु अदुम खंगदुइनिदा। अदुगा पुख्रियोंगबम अमु सिंह अंकलना बेमा नुंगसीबसु काइदे 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 तौबा इसाईदोनी। अदुगा सरोखाइबम सुमिला लैमा तराम नोक्चरी। सनकवा गुड आफ्टरनून करम इसाई नो नोकलमगनी नंगदी सिंगर सिंगर पंद्रसु तुम यारे खंगे भाई नंगदौ मानदेबो हाइनसु हाइबिरे खंगदे अदुदि आई हाइबो ngamdi। ममा कुमाम बिमोलता
ꯄꯨꯈ꯭ꯔꯝꯕꯝ ꯆꯟꯗ꯭ꯔꯀꯨꯃꯥꯔꯒꯤ ꯂꯣꯏꯕꯤ ꯆꯤꯡꯂꯣꯜ ꯂꯥꯟꯅ ꯂꯥꯛꯂꯦ ꯍꯥꯏꯕꯗꯣ ꯇꯥꯖꯒꯦ꯫ ꯂꯣꯏꯕꯤ ꯆꯤꯡꯂꯣꯜ ꯂꯥꯟꯅ ꯂꯥꯛꯂꯤ ꯑꯩꯍꯥꯛꯇꯤ ꯂꯩꯍꯧꯔꯦ ꯊꯋꯥꯏꯗꯤ ꯆꯤꯡꯂꯣꯟꯗꯨꯒꯤ ꯋꯥꯡꯃꯗ ꯂꯣꯏꯕꯤ ꯆꯤꯡꯂꯣꯜ ꯂꯥꯟꯅ ꯂꯥꯛꯂꯤ ꯑꯩꯍꯥꯛꯇꯤ ꯂꯩꯍꯧꯔꯦ ꯊꯋꯥꯏꯗꯤ ꯆꯤꯡꯂꯣꯟꯗꯨꯒꯤ ꯋꯥꯡꯃꯗ꯫ ꯋꯥ ꯔꯣꯕꯤꯅ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯔꯟꯕꯤꯔꯒꯤ ꯏꯁꯩ ꯈꯟꯕꯤꯔꯛꯏ꯫ ꯊꯥꯒꯠꯆꯔꯤ꯫ ꯁꯣꯕꯤꯇꯥ ꯅꯥꯎꯔꯣꯏꯕꯝ ꯏꯆꯦ ꯒꯨꯗ ꯑꯐꯇꯔꯅꯨꯟ ꯏꯆꯦꯗꯤ ꯇꯥꯕꯒꯤ ꯁꯔꯨꯛ ꯑꯣꯏꯖꯔꯒꯦ ꯍꯥꯏꯁꯤꯅꯤ꯫ ꯏꯁꯩ ꯇꯥꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯤ꯫ ꯉꯁꯥꯏꯒꯤ ꯏꯁꯩ ꯈꯜꯂꯒ ꯊꯥꯔꯛꯑꯔꯣꯏꯗ꯭ꯔꯥ ꯊꯨꯡꯉꯛꯑꯔꯣꯏꯗ꯭ꯔꯥ ꯑꯩꯒꯤ ꯁꯔꯨꯛ ꯌꯧꯔꯛꯑꯔꯣꯏꯗ꯭ꯔꯥꯅ ꯁꯨꯝ ꯈꯟꯖꯥꯟꯅ ꯂꯩꯉꯩ ꯇꯥꯐꯝ ꯈꯪꯗꯕ ꯂꯥꯡꯇꯛꯅꯕ ꯑꯃ ꯑꯗꯨꯝ ꯂꯩꯗꯅ ꯃꯌꯥꯝꯒꯤ ꯐꯖ ꯐꯖꯕ ꯏꯁꯩꯗꯣ ꯑꯩꯒꯤꯗꯣ ꯊꯥꯔꯛꯑꯗꯤ ꯑꯩꯒꯤꯗꯣ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯤꯉꯩꯗ ꯇꯥꯐꯝ ꯈꯪꯉꯣꯏꯗꯣꯏꯅꯦ꯫ ꯑꯗꯣ ꯏꯆꯦꯒꯤꯗꯤ ꯇꯥꯕꯒꯤ ꯁꯔꯨꯛ ꯑꯣꯏꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕꯧ ꯌꯥꯝ ꯅꯦꯅꯥ ꯇꯥꯅ ꯁꯥꯟꯇꯤꯗ ꯇꯥꯕ ꯌꯥꯔꯅꯤ꯫ ꯁꯥꯔ ꯒꯤꯜꯕꯥꯔꯠꯀꯤ ꯏꯁꯩꯁꯦ ꯐꯣꯟ ꯇꯧꯔꯒ ꯏꯁꯩ ꯈꯜꯂꯨ ꯌꯥꯗꯕ ꯏꯆꯦ ꯃꯥꯔꯤꯌꯥꯗ ꯗꯦꯗꯤꯀꯦꯠ ꯇꯧꯒꯦ ꯍꯥꯏꯕꯤꯔꯛꯑꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯕꯤꯖꯟ ꯌꯦꯡꯈꯣꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯋꯥꯍꯦꯡꯕꯝ ꯁꯨꯕꯤꯇꯥ ꯗꯦꯕꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯊꯋꯥꯏꯒꯤ ꯃꯅꯤ ꯈꯟꯕꯤꯔꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯊꯋꯥꯏꯒꯤ ꯃꯅꯤ ꯏꯁꯩꯁꯦ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯁꯨꯝ ꯉꯪꯒꯦ ꯃꯇꯦꯛ ꯑꯃ ꯉꯪꯒꯦꯅ ꯁꯨꯝ ꯈꯟꯕꯅꯦ ꯑꯗꯣ ꯄꯥꯛꯅ ꯍꯦꯛꯇ ꯉꯝꯗꯕ ꯁꯤꯒꯤ ꯏꯁꯩꯁꯦ ꯉꯪꯕꯁꯦ꯫ ꯃꯃꯥ ꯔꯥꯅꯤꯕ꯭ꯂꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯁꯩꯁꯦ ꯑꯗꯨꯝ ꯌꯥꯝꯃꯦ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄꯁꯦ꯫ ꯑꯍꯥꯟꯕꯒꯤ ꯏꯁꯩꯁꯦ ꯇꯥꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯊꯥꯁꯨ ꯊꯥꯔꯛꯑꯒꯦ ꯃꯌꯥꯝ ꯌꯥꯝꯃꯦ ꯂꯥꯏꯞꯇꯁꯨ ꯂꯩꯕꯤꯕꯁꯦ ꯃꯇꯝꯒ ꯌꯥꯝ ꯃꯥꯡꯍꯟꯗꯕꯤꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯑꯒꯦ꯫ ꯅꯨꯡꯁꯤꯕꯗ ꯅꯨꯡꯉꯣꯟꯗꯕ ꯀꯅꯥ ꯂꯩ ꯐꯖꯕꯗ ꯄꯥꯝꯂꯣꯏꯗꯕ ꯀꯅꯥꯅꯣ ꯉꯪꯕꯒ ꯍꯩꯔꯝꯃꯗꯤ ꯁꯩꯁꯛꯄꯤꯗꯒꯤꯒ ꯇꯥꯗꯕꯤꯗꯀꯣ ꯂꯣꯏ ꯉꯪꯊꯣꯛ ꯌꯥꯕꯅꯤ꯫ ꯁꯥꯔ ꯒꯤꯜꯕꯥꯔꯠ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯍꯟꯅ꯫ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ꯫ ꯆꯟꯗ꯭ꯔꯕꯂꯥꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯂꯤꯕ ꯏꯁꯩ ꯁꯥꯔ ꯒꯤꯜꯕꯥꯔꯠꯅ ꯈꯟꯕꯤꯔꯛꯄ ꯑꯗꯨꯒ ꯏꯆꯦ ꯉꯥꯊꯦꯝ ꯃꯥꯔꯤꯌꯥꯗ ꯗꯦꯗꯤꯀꯦꯠ ꯇꯧꯕꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯛꯑꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯇꯥꯃꯤꯟꯅꯔꯁꯤ꯫
ꯏꯁꯩꯁꯦ ꯐꯖꯩ ꯍꯥꯏꯒꯦ ꯐꯖꯕꯗ ꯄꯥꯝꯂꯣꯏꯗꯧꯕ ꯑꯩ ꯂꯩ ꯀꯥꯏꯅꯕꯗ ꯀꯞꯄꯁꯨ ꯑꯩꯅꯤ ꯌꯥꯏꯁꯅꯥ ꯃꯉꯥꯡ ꯇꯝꯐꯥꯗꯦꯕꯤ ꯇꯔꯥꯝꯅꯣꯛꯁꯔꯤ ꯃꯇꯝ ꯑꯃꯒꯤ ꯌꯛ ꯂꯥꯎꯕ ꯏꯁꯩ ꯍꯧꯖꯤꯛꯄꯨꯗꯤ ꯇꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯤꯔꯦ ꯁꯥꯔ ꯒꯤꯜꯕꯥꯔꯠꯅ ꯁꯨꯝ ꯑꯅꯧ ꯑꯅꯧꯕꯅ ꯁꯨꯝ ꯅꯟꯖꯟꯈꯤꯕꯩꯅꯤꯗ ꯁꯨꯝ ꯅꯟꯖꯟꯈꯤꯕꯩꯅꯤ ꯇꯥꯕꯗꯤ ꯑꯗꯨꯝ ꯇꯥꯕꯨ ꯇꯥꯔꯗꯤꯕꯀꯣ ꯑꯗꯨꯝ ꯐꯖꯕ ꯏꯁꯩꯅꯤ ꯏꯁꯩ ꯁꯨꯝ ꯇꯥꯒꯦ ꯍꯥꯏꯕꯤ ꯏꯆꯟ ꯒꯋꯥꯅ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯊꯕꯛ ꯇꯧꯅ ꯇꯧꯅ ꯊꯕꯛ ꯂꯣꯏꯁꯟꯅ ꯏꯁꯩꯁꯨ ꯑꯗꯨꯝ ꯇꯥꯕꯤꯌꯨ ꯑꯗꯨ ꯃꯔꯛ ꯃꯔꯛꯇꯗꯤ ꯑꯩ ꯂꯩꯔꯤꯀꯣꯅ ꯍꯥꯏꯐꯦꯠ ꯏꯪꯒꯤꯠ ꯑꯝꯇꯪꯗꯤ ꯄꯤꯔꯛꯎ ꯅꯠꯇ꯭ꯔꯗꯤ ꯀꯥꯎꯈꯤꯅꯤ ꯍꯌꯦꯡ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯀꯨꯏꯔꯦ ꯁꯔꯨꯛ ꯌꯥꯔꯛꯈꯤꯗꯕꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯒꯟꯕꯤꯅꯤꯅ ꯑꯃꯨꯛꯀꯣ ꯃꯤꯁ ꯑꯩꯗꯤ ꯏꯁꯩ ꯈꯟꯕ ꯅꯪꯍꯧꯗ꯭ꯔꯦ ꯃꯤꯁꯅ ꯏꯁꯩ ꯑꯃꯇꯪ ꯁꯛꯄꯤꯔꯛꯑꯣ ꯏꯁꯩꯁꯤ ꯌꯥꯝ ꯉꯟꯅ ꯊꯧꯕ ꯍꯧꯔꯛꯑꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯏꯁꯩꯁꯦ ꯑꯩ ꯑꯁꯨꯝ ꯍꯩꯁꯨ ꯍꯩꯇꯦꯗꯅꯀꯣ ꯑꯗꯣ ꯍꯟꯗꯛꯅ ꯑꯃꯨꯛ ꯍꯦꯟꯅ ꯏꯁꯩꯁꯦ ꯑꯩ ꯍꯩꯇ꯭ꯔꯦ ꯉꯪꯕꯁꯦ ꯃꯃꯥꯉꯧꯕꯤ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯏꯁꯩꯗꯣ ꯍꯥꯏꯕꯤꯔꯛꯄ ꯃꯃꯥꯅ ꯊꯥꯒꯠꯆꯔꯤ ꯅꯦꯅꯦ ꯑꯔꯨꯅꯤ ꯑꯀꯣꯏꯖꯝ ꯅꯦꯅꯦꯁꯦ ꯉꯁꯥꯏꯅ ꯎꯈ꯭ꯔꯕꯅꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ
ꯊꯧꯔꯝꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯅꯤꯒꯤ ꯈꯨꯠꯊꯥꯡꯗ MCTV, GTPL ꯂꯣꯏꯅꯅ ISCOM ꯍꯥꯏꯕ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯁꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯆꯥꯠꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯇꯥꯕꯤꯌꯨ Thank you ꯌꯥꯏꯁꯅꯥ ꯃꯉꯥꯡ ꯁꯤꯗꯕꯨ ꯐꯝꯃꯗꯤ ꯐꯖꯒꯅꯤ ꯁꯤꯗꯒꯤ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯂꯩꯔꯤꯒꯩꯗꯤ ꯑꯗꯨꯝ ꯐꯖꯒꯅꯤ ꯈꯤꯇꯪ ꯀꯣ ꯈꯤꯇꯪ ꯂꯥꯞꯊꯣꯛꯈ꯭ꯔꯒꯗꯤꯕ ꯕꯦꯔꯥ ꯑꯃꯅꯤ ꯎꯔ ꯈꯪꯅꯤ DK ꯊꯣꯛ ꯆꯥꯛꯇꯤ ꯂꯣꯏ ꯆꯥꯅꯔꯝꯃꯅꯤ ꯑꯗꯣ ꯈꯪꯗꯦꯀꯣ ꯉꯁꯤ ꯕꯔꯇ ꯇꯧꯕ ꯃꯤ ꯌꯥꯎꯔꯝꯃꯒꯗꯤ ꯃꯊꯦꯜꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯎꯕ ꯉꯥꯛꯇꯅꯤ ꯄꯟꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯂꯣꯏ ꯁꯨꯔꯦ ꯑꯍꯥꯎꯕ ꯑꯗꯨꯕꯨ ꯑꯩ ꯄꯟꯖꯔꯔꯣꯏꯒꯦ ꯉꯥꯗꯒꯤ ꯑꯗꯒꯤ ꯁꯥꯗꯒꯤ ꯃꯅꯥ ꯃꯁꯤꯡꯁꯨ ꯑꯗꯨꯝ ꯑꯍꯥꯎꯕ ꯁꯤꯡꯖꯨꯋꯣ ꯀꯔꯤꯌꯣ ꯑꯁ ꯆꯥꯛ ꯑꯃꯨꯛ ꯂꯥꯝꯃꯛꯄ ꯇꯥꯔꯦ ꯄꯜꯂꯔꯣꯏꯒꯦ ꯁꯥꯔ ꯒꯤꯜꯕꯔꯠ ꯆꯥꯗ꯭ꯔꯤ ꯍꯥꯏꯔꯛꯑꯦ ꯇꯨ ꯑꯗꯨꯅꯤ ꯑꯩ ꯂꯣꯏꯅ ꯃꯌꯥꯝꯒꯤ ꯑꯩ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩ ꯂꯣꯏ ꯈꯨꯝꯕꯗꯤꯕ ꯁꯣꯏꯗꯅ ꯆꯥꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯕ ꯌꯥꯏꯑꯕ ꯑꯩꯁꯨ ꯏꯁꯩ ꯈꯟꯕ ꯅꯪꯍꯧꯕꯔꯣ ꯃꯊꯪꯒꯤ ꯏꯁꯩ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯃꯦꯟ ꯑꯃꯨꯛ ꯇꯧꯁꯦ ꯔꯣꯕꯤ ꯑꯅꯣꯛꯁꯦ ꯃꯤꯁ ꯅꯤꯝꯂꯥꯒ ꯃꯐꯝ ꯑꯃꯠꯇꯗꯩ ꯂꯩꯃꯤꯟꯅꯕ ꯃꯥꯜꯂꯦ ꯍꯥꯏ ꯃꯐꯝꯗꯤ ꯃꯥꯟꯅꯕ ꯃꯥꯜꯂꯦ ꯑꯗꯣ ꯈꯪꯗꯦ ꯆꯍꯤ ꯑꯃꯗ ꯁ꯭ꯄꯦꯛꯁꯦ 2-3ꯒ ꯁꯤꯜꯂꯛꯑꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯑꯩꯗꯤ ꯗꯤꯖꯥꯏꯟ ꯈꯟꯕꯁꯨ ꯍꯩꯖꯗꯦꯕꯀꯣ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯄꯣꯠꯁꯦ ꯑꯩꯗꯤ ꯃꯌꯥꯝꯅ ꯈꯟꯕꯤꯕ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯗꯤ ꯀꯩꯅꯣꯗꯒ ꯕꯖꯥꯔꯗꯒ ꯆꯠꯂꯒ ꯄꯣꯠ ꯈꯟꯕꯁꯦ ꯍꯩꯇꯦ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯍꯥꯟꯅ ꯑꯩꯅ ꯈꯟꯈ꯭ꯔꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝ ꯈꯜꯂꯕ ꯇꯨꯡꯗ ꯑꯩ ꯑꯁꯤꯒꯤ ꯄꯣꯠꯁꯤꯃ ꯑꯩ ꯐꯪꯅꯕ ꯊꯤꯔꯒ ꯂꯩꯒꯦ ꯍꯥꯏꯕ ꯑꯃ ꯈꯟꯈꯤꯕ ꯑꯃ ꯈꯟꯈ꯭ꯔꯦꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗꯒ ꯈꯨꯗꯛꯇꯒ ꯕꯖꯥꯔꯗꯒ ꯑꯃꯒ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏ ꯆꯠꯃꯤꯟꯅꯔꯒ ꯄꯣꯠꯀ ꯂꯩꯕꯁꯦ ꯑꯩ ꯏꯁꯥꯅ ꯁꯤꯕ ꯄꯥꯝꯃꯤ ꯍꯥꯏꯁꯦ ꯁꯨꯛꯈꯟ ꯈꯟꯗꯦ ꯃꯌꯥꯝꯅ ꯐꯖꯩ ꯁꯤ ꯅꯉꯣꯟꯗ ꯆꯥꯟꯅꯅꯤꯒ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯇꯧꯒꯜꯂꯦ ꯑꯗꯣ ꯄꯥꯝꯃꯛꯇꯕ ꯑꯁ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛꯀ ꯆꯥꯛꯄꯁꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯈꯨꯆꯥꯛꯇꯨꯗꯤ ꯂꯩꯇ꯭ꯔꯦ ꯑꯩ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯄꯥꯝꯃꯛꯇꯕꯗꯣ ꯑꯁ ꯏꯊꯟꯇꯀꯣ ꯁꯤꯅꯤꯡꯕꯒ ꯐꯥꯎꯖꯥꯅꯤꯀꯣ ꯃꯁꯤꯁꯨ ꯕꯦꯔꯥꯅꯤ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯂꯣꯏ ꯍꯥꯏꯗꯣꯛꯆꯔꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯏꯁꯩ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯅꯕꯗꯣ ꯆꯨꯝꯂꯦ ꯃꯔꯨꯞ ꯑꯝꯕꯤꯀꯥꯅ ꯈꯟꯕꯤꯔꯛꯄ ꯔꯥꯖ ꯏꯂꯥꯡꯕꯝ ꯑꯃꯗꯤ ꯄꯨꯁꯄꯔꯥꯅꯤ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯗ ꯁꯛꯃꯤꯟꯅꯔꯤꯕ ꯏꯁꯩꯁꯦ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ
houba loy banaidava penba kauba laitava sonba tana walava nagunni aina haiba ngamdava aina uba fangdava wahang chama hamma nangi na tauni Hairo hanging the cooling, Kangwa Kanging the Dusu, Nanning Tauchero, say Nangi, Nangi up on the cooling, Nanga Ninja Pumba, Tunghangele Kraba, Kunsini. Bukari oira sige, ay kari khumla sige. Ibong Bhimsen. Amtabo pathoke ibong gi comment se. Midi winter sanglak pase my skin ga se kak lauraga phaja pham khangde hainai. Ado Miss Pusparani di winter oiraklaga mai mit kuchu kumen phajat thokpai ningi karamba company bu oirigaba ne oirigaba he prabhu hari prabhu ga loi khangdana sela manida Thagatsari ibung Chumjala khangdid ado aidi sum yahorok padaga saka ithi leram je khoido sagali daga nong phado ka se khoi gi hek ainu oi haning baga to oiram da ba sai thi ba phajabdu di amani dana ko ada khangdine yam nungai ba akoi ainu oi haning budu oiram bagira khangde mai thonga se leram ba se as daw ga yam ya daw ba yam nungai ba harau badu wakhan ga se inung nungai badu he oi ya horok padaga saka thin phajal leram ba se he haijin bu ise mabem kak sing taram noksari ibung sarat songtam kasar karamba how was hano aisuni sanga
ꯃꯈꯣꯡ ꯑꯅꯤ ꯄꯥꯟꯕ ꯉꯥꯛꯇꯅꯤ ꯏꯕꯨꯡ ꯃꯔꯤ ꯄꯥꯟꯕꯗꯤ ꯑꯩ ꯀꯌꯥ ꯀꯩꯗꯧꯗꯦ ꯁꯤꯖꯤꯟꯅꯗꯦ ꯑꯅꯤ ꯄꯥꯟꯕ ꯉꯥꯛꯇꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯅ ꯍꯟꯅ ꯃꯊꯪꯒꯤ ꯏꯁꯩ ꯑꯃꯨꯛ ꯇꯥꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯥꯛꯑꯦ ꯃꯤꯁ ꯑꯩꯒꯤꯗꯤ ꯃꯤꯁꯅ ꯁꯛꯄꯤꯔꯛꯑꯣ ꯇꯝꯐꯥ ꯗꯦꯕꯤꯅ ꯍꯥꯏꯕꯤꯔꯛꯄꯅꯤ ꯁꯛꯆꯔꯛꯀꯦ ꯍꯩꯕ ꯍꯩꯇꯕ ꯑꯩꯒꯤ ꯈꯨꯁꯛꯇ ꯑꯗꯨꯝ ꯁꯛꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯄꯦꯟꯕꯤꯌꯨ ꯅꯨꯡꯉꯥꯏꯕꯤꯌꯨ ꯏꯁꯩꯗꯤ ꯌꯥꯝ ꯄꯥꯝꯅ ꯍꯧꯖꯔꯛꯄ ꯁꯛꯄꯗꯗꯤ ꯉꯝꯗꯕ ꯌꯧꯗꯕ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯞꯁꯤꯗ ꯁꯨꯃꯥꯏꯅ ꯊꯦꯡꯅꯗꯅ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯁꯨꯝ ꯃꯌꯥꯝꯅꯁꯨ ꯊꯥꯒꯠꯄꯤꯗꯅ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯗ꯭ꯔꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗ꯭ꯔꯗꯤ ꯑꯩꯅ ꯉꯁꯤ ꯏꯁꯩ ꯑꯃꯈꯛ ꯁꯛꯄꯁꯦ ꯃꯊꯪꯗ ꯀꯩꯁꯨ ꯁꯛꯄ ꯉꯝꯃꯣꯏꯕ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯅ ꯏꯁꯩ ꯑꯃ ꯁꯛꯄꯤꯔꯛꯎꯒ ꯍꯥꯏꯕꯤꯔꯛꯇꯅ ꯃꯃꯜ ꯌꯥꯝꯂꯕ ꯃꯌꯥꯝꯅ ꯇꯟꯖꯥ ꯑꯃ ꯄꯤꯕꯤꯗꯅ ꯁꯛꯆꯕꯅꯤ ꯉꯁꯥꯏ ꯄꯥꯝꯖꯕꯗꯨꯒ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯗꯨꯒ ꯆꯥꯟꯅꯗꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯖꯩ ꯃꯊꯪꯒꯤ ꯏꯁꯩꯁꯦ ꯏꯕꯨꯡ ꯚꯤꯝꯁꯦꯟꯅ ꯈꯟꯕꯤꯔꯛꯄ ꯏꯁꯩꯅꯤ ꯉꯧꯔꯕꯤ ꯃꯥꯏꯊꯣꯡꯒꯤ ꯇꯉꯥꯡꯂ ꯈꯖꯥꯏ ꯆꯨꯝꯊꯥꯡꯕꯨ ꯉꯝꯖꯅ ꯀꯣꯜꯂꯤꯕ ꯄꯤꯁꯨꯝ ꯑꯅꯤ ꯂꯨꯔꯕ ꯂꯥꯏꯖꯗꯩ ꯍꯦꯜꯂꯤꯕꯤ ꯅꯪꯒꯤ ꯃꯤꯁꯅꯥ ꯑꯅꯤꯅ ꯂꯣꯟꯅ ꯇꯨꯃꯤꯟ ꯌꯦꯡꯂꯛꯄꯗꯤ ꯀꯔꯤ ꯄꯥꯎꯈꯣꯡꯅꯣ ꯆꯜꯂꯤꯕ ꯏꯁꯩꯁꯦ ꯁꯗꯥꯅꯟꯗ ꯑꯃꯗꯤ ꯔꯣꯁꯤꯕꯤꯅꯥ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯗꯒꯤ ꯑꯃꯨꯛ ꯃꯌꯥꯝ ꯇꯥꯊꯣꯛꯃꯤꯟꯅꯔꯁꯤ ꯏꯕꯨꯡ ꯚꯤꯝꯁꯦꯟꯅ ꯈꯟꯕꯤꯔꯛꯄꯅꯤ ꯑꯩꯉꯣꯟꯗ ꯗꯦꯗꯤꯀꯦꯠ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯉꯁꯤꯁꯦ ꯉꯁꯥꯏ ꯀꯃꯦꯟꯗꯨꯒꯕꯀꯣ ꯁꯤꯝꯁꯨ ꯍꯥꯏꯖꯤꯜꯂꯦ ꯔꯣꯃꯤ ꯃꯩꯇꯩꯒꯤ ꯃꯌꯦꯛꯇ ꯇꯣꯝꯕ ꯊꯥꯡꯖꯝꯅ ꯁꯩꯔꯥꯡꯕ ꯑꯈꯨꯟꯕ ꯃꯅꯤ ꯐꯤꯂꯝꯗꯒꯤ ꯏꯁꯩ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯈꯨꯗꯣꯜ ꯊꯝꯖꯔꯤ ꯉꯧꯔꯕꯤ ꯃꯥꯏꯊꯣꯡꯒꯤ ꯑꯉꯥꯡꯕ ꯈꯖꯥꯏ ꯆꯨꯝꯊꯥꯡꯕꯨ ꯉꯝꯖꯅ ꯀꯣꯜꯂꯤꯕ ꯄꯤꯁꯨꯝ ꯑꯅꯤ ꯂꯨꯔꯕ ꯂꯥꯏꯖꯗꯒꯤ ꯍꯦꯜꯂꯤꯕꯤ ꯅꯪꯒꯤ ꯃꯤꯁꯅꯥ ꯑꯅꯤꯅ ꯂꯨꯅ ꯇꯨꯃꯤꯟ ꯌꯦꯡꯂꯛꯄꯗꯤ ꯀꯔꯤ ꯄꯥꯎꯈꯣꯡꯅꯣ ꯆꯜꯂꯤꯕ ꯃꯤꯉꯣꯟ ꯑꯣꯏꯕꯤꯒꯤ ꯃꯅꯥꯛꯅꯤ ꯂꯨꯅ ꯇꯨꯃꯤꯟ ꯌꯦꯡꯖꯕ ꯋꯥꯍꯪꯁꯨ ꯍꯪꯖꯈꯤꯗꯦ ꯄꯥꯎꯈꯨꯝꯁꯨ ꯆꯟꯖꯈꯤꯗꯦ ꯂꯧꯁꯤꯡ ꯂꯩꯕ ꯄꯥꯈꯪꯂꯣ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯅꯨ ꯊꯥꯕꯜꯗ ꯎꯔꯨꯝ ꯊꯤꯖꯅꯤ ꯅꯨꯡꯁꯤ ꯃꯩꯁꯥ ꯂꯥꯡꯖꯅꯤ ꯅꯨꯡꯁꯤ ꯃꯩꯁꯥ ꯂꯥꯡꯖꯅꯤ ꯅꯨꯖꯥꯀꯣ ꯂꯣꯏꯇ ꯈꯦꯂꯩ ꯑꯣꯟꯊꯣꯛꯅꯕꯨ ꯄꯛꯆꯩꯗ ꯂꯩꯔꯥꯡ ꯇꯈꯦꯂꯩꯅ ꯈꯝꯕꯟꯖꯕꯤꯅꯤ ꯍꯩꯅꯝ ꯂꯩꯅꯝ ꯌꯦꯜꯂꯤꯕ ꯕꯁꯟꯇꯒꯤ ꯃꯥꯂꯪ ꯐꯥꯎ ꯅꯇꯧꯅ ꯀꯜꯂꯛꯇꯨꯅ ꯅꯨꯖꯥꯏ ꯅꯥꯆꯣꯛ ꯈꯦꯜꯍꯜꯂꯤ
ꯃꯤꯠ ꯎꯏꯁꯤꯜꯂꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯑꯦ ꯀꯔꯤꯒꯤ ꯇꯜꯂꯤꯆꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯅꯨꯖꯥ ꯅꯪꯒꯤ ꯅꯥꯀꯥꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ ꯎꯅ ꯍꯧꯕ ꯑꯣꯏꯅ ꯆꯥꯎꯕ ꯈꯣꯅ ꯍꯧꯕ ꯈꯝꯕꯜꯖꯥꯎ ꯅꯇꯧ ꯌꯦꯡꯒꯤ ꯂꯛꯅꯕꯅꯤ ꯅꯇꯧ ꯌꯦꯡꯒꯤ ꯂꯛꯅꯕꯅꯤ ꯊꯋꯥꯏꯁꯨ ꯍꯛꯆꯥꯡꯁꯨ ꯅꯍꯥꯛꯀꯤꯅꯤ ꯅꯍꯥꯛꯀꯤ ꯑꯩꯁꯨ ꯈꯪꯉꯤ ꯄꯥꯝꯃꯨꯕꯤ ꯅꯪꯅ ꯁꯥꯎꯕ ꯎꯅꯤꯡꯗꯨꯅ ꯑꯩꯁꯨ ꯑꯗꯨꯛ ꯂꯛꯅꯕꯅꯤ ꯂꯪꯖꯈꯤꯕ ꯏꯔꯥꯜꯁꯤꯡ ꯉꯥꯛꯄꯤꯌꯨꯀꯣ ꯅꯨꯡꯁꯤꯕꯤ ꯉꯥꯛꯄꯤꯌꯨꯀꯣ ꯅꯨꯡꯁꯤꯕꯤ ꯉꯧꯔꯕꯤ ꯃꯥꯏꯊꯣꯡꯒꯤ ꯑꯉꯥꯡꯕ ꯈꯖꯥꯏ ꯆꯨꯝꯊꯥꯡꯕꯨ ꯉꯝꯖꯅ ꯀꯣꯜꯂꯤꯕ ꯄꯤꯁꯨꯝ ꯑꯅꯤ ꯂꯨꯔꯕ ꯂꯥꯏꯖꯗꯒꯤ ꯍꯦꯜꯂꯤꯕꯤ ꯅꯪꯒꯤ ꯃꯤꯠꯅ ꯑꯅꯤꯅ ꯇꯨꯃꯤꯟ ꯌꯦꯡꯂꯛꯄꯗꯤ ꯀꯔꯤ ꯄꯥꯎꯈꯣꯡꯅꯣ ꯆꯜꯂꯤꯕ Taram Doksari, Yainas, good afternoon. Jack Zeri, Pare Suyet Haroy Sini, Ibung Somananda Okram, Taram Doksari, Sony, Taram Doksari, Marup Ketrimayum Sangita, Ranbirgi, Lapna Tamnaraga Heli Nuksiba. Lapna tamnaraga heli nungsiba kuina unadraga heli nungsiba makadi later hengodadi saibudi phajaba khanbirakpa matamda khara khajik yanadabagi wani ꯑꯗꯨ ꯃꯌꯥꯝ ꯏꯁꯩ ꯈꯟꯕ ꯃꯌꯥꯝꯒꯤꯗꯤ ꯏꯁꯩ ꯏꯁꯥꯒꯤ ꯇ꯭ꯔꯟꯗꯣ ꯑꯗꯣ ꯂꯥꯛꯄ ꯉꯥꯏꯃꯤꯟꯅꯔꯁꯦ ꯑꯗꯣ ꯈꯜꯍꯧꯗꯕ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯏꯁꯩ ꯑꯃ ꯑꯩꯁꯨ ꯉꯪꯖꯔꯛꯀꯦ ꯊꯃꯣꯏ ꯀꯥꯏꯍꯧꯔꯕ ꯑꯃꯅ ꯍꯥꯏ ꯅꯅꯥꯛꯇ ꯂꯥꯛꯁꯤ ꯀꯩꯗꯅꯣ ꯃꯥꯏꯀꯩ ꯂꯦꯞꯄ ꯉꯝꯗꯔꯦ ꯈꯣꯡꯒꯨꯜ ꯂꯤꯔꯛꯁꯤ ꯍꯥꯏꯕꯁꯨ ꯄꯣꯝꯕꯤ ꯌꯣꯠꯂꯤꯡ ꯊꯥꯡꯂꯦ ꯑꯩꯅ ꯀꯧꯕ ꯇꯥꯕꯔꯥ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯊꯃꯣꯏ ꯈꯝꯕꯤ ꯃꯩꯍꯧꯔꯦ ꯅꯨꯔꯥ ꯑꯃꯨꯛꯇ ꯂꯥꯛꯂꯣꯅꯦ ꯍꯥꯏꯗꯣꯏꯔꯥ ꯐꯖꯩ ꯏꯕꯨꯡ ꯁꯔꯠꯀꯤ ꯏꯁꯩꯁꯦ ꯀꯔꯝꯕ ꯏꯁꯩ ꯑꯣꯏꯔꯖꯥꯠꯅꯣ ꯑꯩꯅ ꯎꯍꯧꯗꯕ ꯈꯪꯍꯧꯗꯕꯁꯦ ꯁꯣꯏꯔꯕꯅꯤ ꯆꯟꯗꯔꯕꯅꯤ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯑꯃ ꯇꯥꯃꯤꯟꯅꯁꯤ ꯏꯁꯩꯁꯦ ꯁꯨꯝ ꯁꯛꯂꯛꯇꯣꯏꯅꯤ ꯄꯪꯁꯛꯇ ꯁꯛꯆꯜꯂꯛꯇꯣꯏꯅꯤ ꯉꯥꯏꯍꯥꯛ ꯁꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯌꯨ ꯈꯨꯗꯣꯜ ꯇꯝꯖꯒꯦ Sukauna nusiko Ningsing nasi ponsi chupa
ꯇꯥꯝꯅꯔꯁꯨ ꯀꯥꯎꯅꯔꯨꯁꯤꯀꯣ ꯅꯤꯡꯁꯤꯡꯅꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯎꯅꯗꯔꯤ ꯈꯟꯗꯨꯅ ꯃꯤꯔꯥꯏꯕꯤꯒꯦ ꯅꯤꯡꯕꯤꯅꯨ ꯀꯥꯏꯅꯕꯅꯤ ꯈꯟꯕꯤꯅꯨ ꯎꯗ꯭ꯔꯒꯅ ꯍꯦꯟꯅ ꯂꯩꯇꯥꯗꯦ ꯎꯔꯒꯅ ꯍꯦꯟꯅ ꯈꯣꯏꯔꯥꯡꯉꯤ ꯆꯥꯅꯕꯤ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯄꯨꯗꯨꯅ ꯆꯠꯂꯦ ꯊꯃꯣꯏꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯂꯦ ꯊꯃꯣꯏꯅꯨꯡꯗ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕ ꯌꯧꯗ ꯃꯥꯜꯂꯦ ꯅꯨꯡꯁꯤꯕ ꯌꯧꯔꯗꯤ ꯁꯣꯏꯔꯣꯏꯗꯧꯅꯤ ꯂꯩꯔꯝꯃꯨꯀꯣ ꯏꯪꯅ ꯆꯤꯛꯅ ꯉꯥꯏꯔꯝꯃꯨꯀꯣ ꯑꯩꯕꯨ ꯅꯪꯅ ꯃꯤꯀꯨꯞꯁꯤꯅ ꯍꯤꯡꯂꯤ ꯃꯈꯩ ꯀꯧꯕ ꯉꯝꯂꯣꯏ ꯅꯍꯥꯛꯄꯨꯗꯤ ꯉꯥꯏꯖꯔꯝꯒꯤ ꯀꯨꯝꯖꯥ ꯀꯌꯥ ꯀꯌꯥ ꯂꯩꯖꯔꯝꯒꯤ ꯊꯥꯖ ꯀꯌꯥ ꯀꯌా ꯍꯜꯂꯛꯎꯀꯣ ꯏꯅꯥꯛꯁꯤꯗ ꯄꯤꯖꯈꯤꯕ ꯊꯃꯣꯏ ꯄꯨꯗꯨꯅ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯕꯁꯤ ꯌꯧꯗꯦ ꯑꯩꯅ ꯊꯥꯖꯩ ꯅꯨꯡꯁꯤꯕ ꯍꯦꯜꯂꯦ ꯍꯥꯏꯕꯁꯦ ꯏꯆꯥꯟ ꯆꯥꯟꯅꯗꯦꯕ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯎꯔꯨꯝꯗ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯖꯒꯦ ꯅꯪꯁꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯊꯋꯥꯏ ꯅꯪꯁꯤ ꯑꯩꯒꯤ ꯇꯥꯏꯕꯪꯅꯤ ꯇꯥꯏꯕꯪ ꯄꯥꯝꯕꯦꯜ ꯑꯣꯏꯅ ꯂꯦꯡꯗꯅ ꯑꯩꯅ ꯂꯦꯞꯂꯦ ꯅꯪꯒꯤ ꯅꯅꯥꯛꯁꯤꯗ ꯅꯪꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯄꯨꯟꯁꯤ ꯅꯪꯁꯤ ꯑꯩꯒꯤ ꯃꯪꯂꯥꯅꯤ ꯃꯪꯂꯥ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯪꯇꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ ꯇꯥꯝꯅꯔꯁꯨ ꯀꯥꯎꯅꯔꯨꯁꯤꯀꯣ ꯅꯤꯡꯁꯤꯡꯅꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯥꯝꯅꯔꯁꯨ ꯀꯥꯎꯅꯔꯨꯁꯤꯀꯣ ꯅꯤꯡꯁꯤꯡꯅꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯎꯅꯗꯔꯤ ꯈꯟꯗꯨꯅ ꯃꯤꯔꯥꯏꯕꯤꯒꯦ ꯅꯤꯡꯕꯤꯅꯨ ꯀꯥꯏꯅꯕꯅꯤ ꯈꯟꯕꯤꯅු ꯎꯗ꯭ꯔꯒꯅ ꯍꯦꯟꯅ ꯂꯩꯇꯥꯗꯦ ꯎꯔꯒꯅ ꯍꯦꯟꯅ ꯈꯣꯏꯔꯥꯡꯉꯤ ꯆꯥꯅꯕꯤ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯄꯨꯗꯨꯅ ꯆꯠꯂꯦ ꯊꯃꯣꯏꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯂꯦ ꯊꯃꯣꯏꯅꯨꯡꯗ ꯅꯪꯇꯅ ꯍꯦꯜꯂꯤ ꯃꯌꯥꯝꯅ ꯍꯦꯜꯂꯤ ꯁꯛꯇ꯭ꯔꯤꯉꯩꯗꯗꯤ ꯌꯥꯝ ꯂꯥꯏꯕꯗꯧꯅꯒ ꯈꯜꯂꯨꯕꯗꯣ ꯑꯗꯨꯒ ꯗꯨꯋꯦꯠ ꯁꯣꯡ ꯑꯣꯏꯕꯅꯤꯅꯕ ꯌꯥꯝ ꯋꯥꯏ ꯑꯩꯗꯤ ꯍꯩꯕꯅꯤꯅ ꯑꯗꯨꯝ ꯉꯝꯅꯕ ꯑꯗꯨꯝ ꯁꯛꯆꯟꯕꯩ ꯋꯥꯅꯤ ꯑꯗꯣ ꯑꯇꯩ ꯑꯇꯩꯗꯤ ꯍꯩꯕꯅꯤ나 ꯁꯣꯏꯈ꯭ꯔꯗ ꯑꯗꯨꯝ ꯁꯛꯑꯔꯣꯏꯗꯧꯕꯅꯤ ꯑꯩꯗꯤ ꯍꯩꯕꯅꯤꯅ ꯁꯣꯏꯔꯁꯨ ꯑꯗꯨꯝ ꯁꯛꯏꯅꯦ ꯃꯊꯪꯒꯤ ꯏꯁꯩꯁꯦ ꯉꯥꯎꯏ ꯁꯣꯟꯅꯔꯤꯕ
ꯃꯤꯔꯥꯒꯤ ꯄꯨꯔꯅꯤꯃꯥ ꯏꯅꯥꯎ ꯊꯣꯛꯁꯣꯝ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯈꯟꯕꯤꯕ ꯏꯁꯩꯅꯤ ꯃꯌꯥꯝ ꯀꯝꯗꯧꯕꯤꯔꯤꯒꯦ ꯏꯁꯩꯁꯤꯕꯨ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯁꯣꯕꯤꯇꯥ ꯅꯥꯎꯔꯣꯏꯕꯝ ꯐꯖꯔꯝꯅꯤ ꯔꯣꯕꯤ ꯊꯥꯒꯠꯆꯔꯤ 이봉 소마난다 쌀길밭 ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯃꯍꯥꯎ ꯂꯩꯕꯒꯨꯝ ꯀꯥꯏꯅ ꯃꯩꯆꯥꯛ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯅꯉꯣꯟꯗ ꯅꯨꯡꯁꯤꯕ ꯍꯩꯌꯨ ꯍꯥꯏꯔꯗꯤ ꯐꯖꯕ ꯄꯥꯎꯈꯨꯝ ꯂꯥꯛꯀꯅꯤ ꯅꯨꯡꯁꯤꯒꯤ ꯃꯩꯁꯥꯗ ꯊꯃꯣꯏ ꯃꯩꯇꯥꯜ ꯑꯣꯟꯗꯕ ꯀꯅꯥ ꯂꯩꯔꯝꯒꯗꯒꯦ ꯅꯨꯡꯁꯤꯕ ꯂꯥꯏ ꯊꯤꯕ ꯂꯨꯏ ꯅꯨꯡꯁꯤꯕ ꯂꯥꯏ ꯊꯤꯕ ꯂꯨꯏ ꯍꯥꯏꯕ ꯆꯨꯝꯖꯥꯠꯂꯣ 이봉 소만ꯗꯒꯤ ꯏꯁꯩ ꯎꯗ꯭ꯔꯦ ꯇꯁꯦꯡꯅ ꯎꯗ꯭ꯔꯦ 우기ꯗ꯭ꯔꯦ ꯉꯁꯥꯏꯅꯁꯨ ꯍꯥꯏꯔꯛꯇꯦ ꯍꯧꯖꯤꯛꯇ ꯍꯥꯏꯔꯛꯑꯦ ꯌꯥꯏꯅꯥꯁ ꯍꯥꯏꯕꯅꯤ ꯊꯥꯒꯠꯆꯔꯤ ꯖꯨꯂꯤ ꯁꯥꯍꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯗꯤ ꯏꯁꯩ ꯍꯩꯔꯦ ꯀꯥꯟꯅ ꯁꯨꯛꯁꯛ ꯁꯛꯆꯔꯣꯏ ꯑꯩꯗꯤ ꯄꯪꯁꯛꯇ ꯁꯛꯆꯟꯕꯗꯨꯅꯤ ꯅꯨꯡꯉꯥꯏꯖꯔꯤꯁꯦ 와수 ꯉꯥꯡꯁꯦ 뮤직 타이밍ꯗ 와수 खरा ꯉꯥꯡꯁꯦ खगक हाइबा मालिको रोबीगीसे थागसरी अमु इसे मुतामिना सिंगावी सोनरिबा इनाउ थोसोम डायमंड टीवी ने खनबिरक पैसे सलाम सोफिया की खुंजेल दा मैं पुनः तामिना से
morning, sir. Morning. Transfer saya dah ni. Ha, sing bira. ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯁꯩ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯈ꯭ꯔꯦ ꯆꯦ ꯃꯨꯇꯨꯝ ꯄ꯭ꯔꯣꯃꯤꯂꯥ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯕ ꯃꯥꯜꯂꯤ isay yamna fazay ngawi isu haisini sar santana pankhai leitraba nusibada aidi nangtagini haibada tengtharuba nungsi mai chatpa horabani thamoida leiba nungsibadi kaidaunungda mapal thoktabani nungsigi magundi maisa langnigai helakani chumba jani Sir Gilbert thagachari Julie Sagi se udunata leire haiba isai do mukta saklo haibirokpa male isai do mayek to yeng singa ga tholak pa yeng mayek to udunata leire nungsi mai tho nungsi nangi saktam do karamna kaurasige kaugi khanbana hena dumayek lale nungsi mai thongdo udunata leire nungsi mai tho
ꯅꯨꯡꯁꯤ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯀꯔꯝꯅ ꯀꯥꯎꯔꯁꯤꯒꯦ ꯑꯍꯥꯟꯕ ꯎꯈꯤꯕ ꯃꯤꯀꯨꯞꯇꯣ ꯏꯁꯩ ꯁꯨꯔ ꯈꯣꯏꯔꯦ ꯃꯌꯦꯛ ꯆꯦꯜꯂꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯗ ꯂꯦꯞꯍꯧꯔꯒꯦ ꯊꯥꯒꯠꯆꯔꯤ ꯖꯨꯂꯤ ꯁꯍꯥ ꯃꯦꯔꯥꯒꯤ ꯄꯨꯔꯅꯤꯃꯥꯁꯨ ꯐꯖꯕꯒꯤ ꯄꯟꯈꯩ ꯂꯩꯇꯦ ꯁꯩꯊꯥꯔꯤꯕ ꯃꯥꯒꯤ ꯈꯣꯔꯖꯩꯗ ꯂꯩꯕꯅꯤ ꯐꯖꯗꯦ ꯍꯥꯏꯔꯤꯕ ꯊꯥꯁꯤꯒꯤ ꯑꯍꯤꯡꯁꯨ ꯐꯖꯕꯅꯤ ꯌꯦꯡꯕ ꯍꯩꯔꯤꯕ ꯃꯉꯣꯟꯗ ꯑꯋꯥꯠꯄ ꯂꯩꯇꯕꯅꯤ ꯃꯔꯧ ꯂꯩꯕ ꯃꯤꯠꯌꯦꯡꯗꯤ ꯇꯔꯥꯏꯅ ꯂꯧꯔꯨꯅꯨ ꯃꯌꯥꯝ ꯈꯪꯂꯦꯗꯅ ꯁꯥꯔ ꯒꯤꯜꯕꯥꯔꯠꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯑꯃꯃꯝꯇ ꯑꯣꯏꯅ ꯈꯪꯖꯤꯜꯂꯨ ꯁꯨꯝ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯏꯁꯩꯁꯦ ꯕꯤꯗ꯭ꯌꯥꯄꯇꯤ ꯊꯧꯅꯥꯎ ꯆꯝꯅ ꯈꯟꯕꯤꯔꯛꯄ ꯕꯣꯕꯣꯛꯅ ꯍꯥꯏ ꯍꯥꯏꯕ ꯁ꯭ꯇꯟꯗꯥꯛꯀꯤ ꯄꯥꯔꯇꯤꯅ ꯁꯛꯄ ꯏꯁꯩꯁꯤꯅꯤ ꯏꯁꯩꯁꯤꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯃꯇꯝꯗꯤ ꯌꯧꯈ꯭ꯔꯦ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯕꯤꯗ꯭ꯌꯥꯄꯇꯤ ꯊꯧꯅꯥꯎ ꯆꯝꯅ ꯈꯟꯕꯤꯔꯛꯂꯤꯕ ꯏꯁꯩ Bobokna hai, mapan sokenu, pupuna hai, kontong langenu, pupu bobok nusibe, iyom sini aina kiri se, pupu bobok zamzabe, iyom sini aina kiri se, lambi da jatle adum ki, office de lay adum ki sumang da leple adum ki imung da famle iki de ki famung da tumle ken adum ki kadai da lay raga hinga doino shen su pai da vanina dili da lot pa maksumangam de do millionaire maksunat banina Bangalore da lam so langam de America da su jeneng Fai sa yao da na ya de do Seo yao da na ya de do Bobo na ha Shambal na Hawaii matun chari ba Til ha hidang na Pambioina hadliba Icham gide marub laitaba Ngayok sa pukang lay paksida Nanggi pali laktuna Nanggi pali laktuna Lawli damon kang bangay riro Ay ngon tagi law Kiba paisya na lay kiba nung may na Ay ngon da om sila set laga chinabalam Kuday set laga tokiba Kemo set laga halapalam Sindal dong du na chakiba Put dong laga halapalam Mahaka masibara shiki mga pirada Makuya masibada na lak mga piriye mamal Sulay ka ba na haka Siri rubo ikay mo
makai lemnare Hati makai shaunare Uri makai lemnare Hati makai shaunare Popo na hai Mapanto kanu Popo na hai Kontong landenu Popo bobo Nung siebe Iyum si ni aina kiri se Popo bobo Samtabe Iyum si ni aina kiri se Lambi da jatle adum ki Office da lay ray adum ki Shumang da leble adum ki Imung da famle iki da ke Fam da tumle en adum ki Kadai da lay raga hinga doi no Self supply da vanina Ili da lop machumangam dedo Say se phazai say makhan di ta dong ni au mayamna ai nu han di kaisu lu ba thabak na te mayam gi khutta lai comment ma cha pitu pikpa matang iraga ko dum nu han ba yai tan ta nu ning ba da khang ba da si ge ga taw ja ni da aduna nungai jai hai tare mayam na ga comment phaja ba ibi da na ko taw ba se ga chari Robi PK Health good afternoon taram nok sari ngasdi thengida ado yam wat le ngasidi mi se hojikan se net su phangdaba su oire aduga thaba inkhang tum lo sing su khar chinaba matam oibana su oiramba yai Mem si kai ming ko bunu hai bire Julie sana ai gi ming se hangbira amina khumjara ke ado ming hai se yam ikoi je sa gi ming ga hai se haimandana koi bani ko lana ko khanbi ganu adum hai re dana ko thoram tawbu khudingi hawdok pa lushin base ming adom panjari ni ngak leitana panbanina panmandana tanbado du oiba ado hangbira amnina khumjage Pusparani kaujai ngasi tang ahan ba yawbirak po oidoira yam nungai saruk yabiba sei taruk suba ngairi aigidi mapan subada lei nangdoba mandre jata khanbasidi khut tapai khoidi third phawba taba sungam ngamde bire sar santana Waksingi ulen nangdaba leirang kanabu leigani khangba kaliba leirang magisu yata pham leibani leipak leibum hingliba mangonda taibangi awaba kiramgadara khanbu khalabadi pandam yongnaba chelu Laiwang aktani sargir batna thambiri singse thagachari hana matam na kanabu sungai vide dum hawbata ngari boina khalubani dubu matam di ngai biram dre khoibu mathangi sei Gita Devi na khanbirak pani Ningsing bata ngai haura warini haina sehoba Sunita ne pramgi khonjel da sakliba isai simu matek amtang tamina si kudol tamjarake yam nungai na tabiu Simbata ngai haura warini khaukraba thaudokna wahan biraba
ꯁꯤꯗꯤ ꯀꯥꯏꯅꯕꯩ ꯍꯥꯏꯔꯗꯤ ꯖꯛ ꯂꯥꯎꯕ ꯏꯁꯩꯅꯤꯍꯦ ꯇꯥꯁꯤ ꯃꯌꯥꯝ ꯃꯈꯥ ꯅꯨꯡꯉꯥꯏꯔꯤ Robi iche Mariagi say aina nangan gadaba nate haidaroida isay se fazadra aidi roman ya hodre duna swaida loisalasi tingkhang lakta pomsat nana laisat tamliba lairangi phajaba mijeng thamliba kanagi misna anida tingkhang udabani masabu kanjanaba lochariba lairangi awaba kanana khangbigani sanafam khangna yengbiyu agar cari sargit bat program yang fazai hai birai bukhambam amusing agar cari tampha isai tentak nani tang lo khachage ado isai fazaba am sungang jarake sakjarake ba losilakpada mathang isai se Sweetie Devi na khanbirak pani ke bisna gi thamoi da tiki tiki hai kai hai no tabudi taramani isai se do bhap oidabagi oram dau male do amuka ta se mathang da kaudana ba ko Sweetie Devi na khanbirak liba ke bisna gi khonjal da thamoi da tiki tiki hai be isai se thajara age mayam nungai na taminarasi Ajit Ningthauzaagi mayekta rhythm thiamna thawai hapiriba isaini Namay tuudra nasaknena no ba me malagana aibo soikibane matung munau yenga thawrake Java matoma, ying luri aina, ngau man bana.
ꯄꯥꯝꯖꯕ ꯃꯇꯧꯃ ꯌꯦꯡꯂꯨꯔꯦ ꯑꯩꯅ ꯉꯥꯎꯃꯟꯕꯅ ꯅꯨꯡꯁꯤꯕꯁꯤꯗꯤ ꯋꯥꯔꯛꯍꯧꯗꯔꯦ ꯊꯃꯣꯏꯗ ꯇꯤꯀꯤ ꯇꯤꯀꯤ ꯍꯣꯠꯅ ꯂꯩꯍꯧꯔꯦ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯌꯥꯊꯣꯛꯄ ꯉꯝꯕꯔ ꯅꯪꯕꯨ 하유 남부 따님바나 와리 와르수 와나 호마이 하나야리 눈시가나 이나는 고 로이리 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 밤자나 이나는 고 로리 로리 ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯦ ꯉꯥꯡꯍꯧꯔꯣ ꯑꯗꯨꯗꯤ 우할로이 강할로이 까나다수 하이독로이 땅톡로이 따르다수 ꯁꯞꯇꯥ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯅꯤ ꯑꯗꯨꯝ ꯂꯣꯏꯔꯦ 우할로이 강할로이 까나다수 하이독로이 땅톡로이 따르다수 낭만이 떠오르pada 마말레한디 낭만시 하이락바수 타모이들로니 리톡로이 까나수 다할로이 마코이수 땅나 팡바탄자니 마굴라이나 롯가니 마이 바라바바와니 눈시바나 이나나고 로이리 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 밤자나 이나나고 로리 mai thung du dari mami chao lan tai hay bu nu shi hay ning la su hay dok ta ba do ho mai thung du dari mami chao lan tai hay bu nu shi hay ning la su hay dok ta ba do na chin ning lung jo ai di lai khi ni au ren hay yeng ma thang adung lai ni bi lo ai ngo da 타모이도 레이자기 맘을 담아봤어 아이나 레이방한다니 강조 난부 시마디 눈시바나 아이나는 고 로이리 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 밤자나 아이나는 눈시바나 sei sei ai sweetie na khalak pe sei ni sweetie ga yam chana ram do mal khang de koi haijen bani amu sweetie na mu sai rak tana thaga chari sweetie sei phajaba ma khalak tana mayam da tahan biba ado mathang aroi be sei se misna misna nangi misna Thamoy, thamoy, thamoy hu khare. Kanagi mali? Mapada lairambane aina yengdarakpada. Sei misna misna. Isai se aroi boy jage ngasigi ras elangbamna saireng bani. ras elangbam amadi jena kumanthem anina ek tawba duga ani gi khonjel da su sakpe isai aroi boy ni sei sim tamina si che mariana khanbirak pe isai kudol tamjari
थमोय 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 लवखरे Sargit base aseng batu macam bayam hai kay gino ngasigi say si tabu nungai wakal tu I hai se kay nung tawak sani ko wakal ga se mayam su kay tawak ke do hai bida di am nungai ni zabay say nganta ni kuman kagyam base taram nok sari Zabi say ni thamoy da misna da mityeng da nayeng da ngauzabi ichena khanbirak pai say sina sigidi aroi batami na bai say oijare khajik ta ngai bani nangado ba say ani khaksi tha hobani ando soidana mathang da su try to view sar santa madi langol jamna now en vidya lakshmi phajabai say khanbirak bani nang naba Hotna zabani do nangdre waro biroi Shay phajaba se ise na taning na ngairam ba se khangtha tharu bodagi che se asapot bora am lerak tuira kanom tawre sapot me am lerak kani haisin thaga cheri Lusilak pada mayam isay khan ba nang hogdaba aduga khallaga taba phanghodrba mayam da dedicate tawsaba isay amatanga sisi wakhan se irang langi ai da langsalake amuka isu tamina si isay haiduna saksabadi nasade adum mayam marakta yawjabani heita aduga saisakpi ama oijabasu nasade mayam nungaina tabiu nokna thagachari say hojaraage Nay rồi se Leirang singna hairi nanga eiga chunai nuksina basi pakchai Khoi mo singna ngangli pukchel khangda nangi thamoi piru no aigi mapok sigi lip labani thajo basi mangan pinu nangna Duet song ato in tawdare ngasidi ana mayam tabdi khadi wadi warani ado dum loisilake like that pajam Nong don da pairi balai chengi saklon gum Mikup koding machu on kino Lip sagi pamil gum Lingga
ꯊꯃꯣꯏꯁꯤꯅ ꯋꯥꯖꯩ ꯅꯨꯡꯁꯤ ꯏꯆꯦꯜ ꯀꯛꯈꯤꯒꯗꯔꯥ ꯄꯨꯛꯅꯤꯡꯁꯤꯅ ꯈꯟꯖꯩ ꯅꯨꯡꯁꯤ ꯋꯥꯁꯛ ꯉꯥꯛꯂꯝꯒꯗꯔꯥ ꯊꯃꯣꯏꯁꯤꯡꯅ ꯉꯪꯂꯤ ꯄꯨꯛꯆꯦꯜ ꯈꯪꯗ ꯅꯪꯒꯤ ꯊꯃꯣꯏ ꯄꯤꯔꯨꯅꯨ ꯑꯩꯒꯤ ꯂꯩꯔꯥꯡꯁꯤꯡꯅ ꯍꯥꯏꯔꯤ ꯅꯪꯒ ꯑꯩꯒ ꯆꯨꯅꯩ ꯅꯨꯡꯁꯤꯅꯕꯁꯤ ꯄꯛꯆꯩ ꯃꯄꯣꯛꯁꯤꯒꯤ ꯂꯦꯞꯂꯕꯅꯤ ꯊꯥꯖꯧ ꯊꯥꯖꯧ ꯊꯥꯖꯕꯁꯤ ꯃꯥꯡꯍꯟꯕꯤꯅꯨ ꯅꯪꯅ ला 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 आहा 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 ꯑꯩꯗꯤ ꯈꯠꯄꯁꯨ ꯍꯩꯖꯗꯕ ꯏꯁꯩꯁꯤꯗꯤ ꯌꯥꯝ ꯈꯠꯄ ꯑꯗꯨꯅ ꯁꯣꯏꯔꯤꯅꯤ ꯇꯧꯔꯤꯁꯦ ꯑꯩꯅ ꯈꯠꯄ ꯍꯩꯔꯝꯃꯗꯤ ꯏꯁꯩꯅ ꯍꯦꯜꯂꯣꯏꯗꯧꯕꯅꯤ ꯑꯩꯅ ꯍꯦꯜꯂꯣꯏꯗꯧꯕꯅꯤ 이돔 힘봐 ngầm ấy đi si mà tăng khang biu na na 그리고마 공탕다 솔기바다 납나시 용시잖아 복절시나 여민나시 농시기 반풍 닝시나 간제 농시와 상하염가다라 ꯊꯃꯣꯏꯁꯤꯅ ꯋꯥꯖꯩ ꯅꯨꯡꯁꯤ ꯏꯆꯦꯜ ꯀꯪꯈꯤꯒꯗꯔꯥ ꯂꯩꯔꯥꯡꯁꯤꯡꯅ ꯍꯥꯏꯔꯤ ꯅꯪꯒ ꯑꯩꯒ ꯆꯨꯅꯩ ꯅꯨꯡꯁꯤꯅꯕꯁꯤ ꯄꯛꯆꯩ ꯈꯣꯏꯃꯨꯁꯤꯡꯅ ꯉꯪꯂꯤ ꯄꯨꯛꯆꯦꯜ ꯈꯪꯗ ꯅꯪꯒꯤ ꯊꯃꯣꯏ ꯄꯤꯔꯨꯅꯨ ꯑꯩꯒꯤ ꯃꯄꯣꯛꯁꯤꯒꯤ ꯂꯦꯞꯂꯕꯅꯤ ꯊꯥꯖꯧ ꯊꯥꯖꯧ ꯊꯥꯖꯕꯁꯤ ꯃꯥꯡꯍꯟꯕꯤꯅꯨ ꯅꯪꯅ ꯑꯁꯦꯡꯕꯩꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯁꯣꯏꯕꯗꯨꯗꯤ ꯑꯩ ꯅꯠꯇꯦ ꯏꯁꯩꯁꯤ ꯌꯥꯝ ꯈꯠꯂꯦ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯌꯥꯝ ꯁꯛꯆꯟꯕ ꯏꯁꯩꯅꯦꯕ ꯆꯣꯡꯖꯟ ꯆꯣꯡꯖꯟꯗꯅ ꯑꯩꯈꯣꯏ ꯗꯦꯕꯤꯇꯥ ꯑꯗꯒꯤ ꯗꯦꯕꯤꯇꯥ ꯅꯠꯇꯦ ꯗꯥ ꯗꯤꯅꯦꯁ ꯑꯗꯒꯤ ꯆꯦ ꯃꯌꯥ ꯆꯧꯗꯣꯔꯤ ꯎꯇꯝ ꯁꯣꯔꯤ ꯎꯇꯝ ꯅꯠꯇꯦ ꯄ꯭ꯔꯤꯇꯝ ꯃꯌꯥꯝ ꯅꯤꯡꯁꯤꯡꯉꯛꯑꯝꯒꯅꯤꯗ ꯑꯩꯅ ꯍꯥꯏꯐꯦꯠ ꯁꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗ ꯐꯤꯂꯝꯗꯀꯣ ꯑꯦꯛ ꯇꯧꯈꯤꯕꯗꯣ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯉꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯅꯤꯡꯁꯤꯡꯍꯟꯒꯦꯅ ꯁꯛꯄꯅꯦ ꯏꯁꯩꯁꯦ ꯌꯥꯝ ꯍꯩꯔꯒ ꯁꯛꯄ ꯅꯠꯇꯦ ꯑꯗꯣ ꯑꯁ ꯇꯣꯃꯤ ꯃꯆꯥ ꯃꯇꯨꯝꯅ ꯋꯥꯎ ꯍꯥꯏꯕꯤꯔꯝꯃꯤꯁꯤꯗꯤ ꯂꯣꯏꯔꯦ ꯌꯥꯔꯦ ꯋꯥꯎ ꯍꯥꯏꯔꯗꯤ ꯌꯥꯔꯦ ꯑꯗꯨꯝ ꯆꯦ ꯃꯥꯔꯤꯌꯥ ꯊꯥꯒꯠꯆꯔꯤ ꯃꯃꯥ ꯀꯨꯃꯥꯝ ꯕꯤꯃꯣꯂꯇꯥ ꯑꯁꯦꯡꯕꯅꯦ ꯃꯔꯨꯞ ꯑꯝꯕꯤꯀꯥ ꯏꯁꯩꯁꯤ ꯌꯥꯝ ꯈꯠꯂꯦ ꯑꯩꯅ ꯁꯛꯀꯦ ꯇꯧꯔꯤꯉꯩꯗ ꯃꯥꯅ ꯁꯛꯆꯜꯂꯛꯄꯅ ꯍꯥꯜꯂꯦꯕ ꯑꯗ ꯗꯨꯋꯦꯠ ꯁꯣꯡꯅꯤꯅꯀꯣ ꯑꯃꯅ ꯈꯨꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯃꯅ ꯐꯥꯠ ꯂꯥꯎ ꯈꯨꯝꯖꯜꯂꯛꯄ ꯏꯁꯩ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯏꯊꯟꯇ ꯑꯣꯏꯕꯅꯤꯅ ꯑꯁ ꯈꯣꯡꯉꯥꯎ ꯃꯊꯪꯗꯗꯤ ꯃꯤꯁ ꯅꯤꯔꯃꯂꯥꯒ ꯑꯣꯏꯅ ꯁꯛꯃꯤꯟꯅꯒꯦ ꯊꯥꯒꯠꯆꯔꯤ ꯆꯦ ꯃꯕꯦꯝ ꯑꯩ ꯁꯛꯏꯕ ꯑꯩ ꯐꯥꯎꯅꯕꯀꯣ ꯌꯥꯝ ꯋꯥꯅ ꯏꯁꯩꯁꯦ ꯑꯩꯅ ꯁꯛꯈꯤꯕꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯇꯥꯔꯛꯏꯕꯀꯣ ꯌꯥꯝ ꯋꯥꯏ ꯃꯌꯥꯝꯗꯤ ꯅꯨꯡꯉꯥꯏ ꯇꯥꯔꯝꯒꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚ ꯆꯥꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯍꯌꯦꯡ ꯄꯨꯡꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯏꯚ ꯐꯣꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯏꯁꯩ ꯈꯟꯕꯤꯌꯨ ꯑꯗꯣꯝꯒꯤ ꯈꯣꯏꯗꯥꯕ ꯏꯁꯩ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜꯗꯒꯤ ꯈꯟꯕꯤꯌꯨ ꯅꯨꯡꯉꯥꯏꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯂꯩꯔꯤ ꯏꯁꯩ ꯁꯛꯄ ꯇꯦꯂꯦꯟ ꯎꯠꯄ ꯏꯁꯩ ꯈꯟꯕ ꯃꯌꯥꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯧꯖꯤꯛꯀꯤꯗꯤ ꯂꯥꯏꯚ ꯆꯥꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯅꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯈꯤꯕ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯊꯧꯔꯝ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ